Malam gi mofum ama hekta da yengba yaraba Manipur gi ahanba OTT platform SKTV bo support tobibagi damak pumnamak pu thagachari hauzik pau sandok na pizari Manipur gi Chief Minister N Biren bo Senapati District ta pangthokpa Liangmai naga furup ki laurok matungi kumhai Chagaa Ngee Yaoba Chatpada Kangpokpi Faoba Yaroi Haina akanba warning Toukhiba du UNC na Hakchinna Loue Haina fongdorakli ngasi NE today gi paw amagi matung inna kukizo furup ki thawong adu nauna ungkhatna ba hengalakpa yabani haina UNC na fongdorakli loinana Liangmai Naga Council LNC na su kotu na thamlakhiba wafum adu furup asida singnabani haina Loue LNC na haikibada Liangmai amadi Naga miyam gi ipai pu singna thambiramba lamsingda chatpayani yaroi tawrakli basi Kangpokpi District ta illegal immigrants singna lo kaina changlaktuna khul kaya lingkhalakpadagini Liangmai furup nadi Manipur gi Chief Minister na Chagaa Ngee kumhaida saruk yaba taragadi Liangmai furup ke paripuri dage leiraklaba chatnabi amadi nat ki oiba punba saktam ama masak tak pangamgani haina khankhibani loinana LNC na kumhai asi pangthokli basi tangdu leitadraba state asida amana amabu khangba akanba mari leinana ba honabani haina fongdoki